मथंग असी अमुक अखोगी डाइसदा लेतेंबिरिबा सकनाइरबी अखोगी ओजासिंदगी मरुइबा वहाई खरदंग अखोई मयाम तामिनरसी अहानबदा मसीगी गेस्ट ऑफ ऑनर वेना लाक्बिरिबी मैडम बिनापानी सिंहबु ina कौसिंजरी मैडम दगी यामना मरुइबा वहाई खरदंग थमीनबा मैडम दा निसिंजरी मतम हाइबसी नोइना अहन पुंसीदा मतम हाइबसी गरी कताना चलिबा दुमना नसागी पुंसीगी आइदी मतम असी खंगना चलगदी पुंसीदा सक्सेस हाइबदु पाइदगी चावरबा सक्सेस हाइबदु ओइगनी हाइबसी एना थाजै अदुना मतमना पुनमक्की आइदी मतम मु खंगना चलिबा स्टूडेंट छात्र सिंगना मदुगी ममल जानबा मतम पुनमक्ता नकोइना खंगना चटकदबनी अदुगा अहनबदा इमा इपा जुमदा लैरिबा इमा इपा सिंगदुबु नकोइना इमा इपाबु लाइगुरुनी हाइना जामना आइदी नुना खल्लिबा अदु कैदवैदा माइथिबा ओइरोय हाइबसे एना थाजै अदुगा मथंगदा ओजा गुरु एदी स्कूलदा नखोइबु ज्ञान लौसिंग पिबिरैबा ओजा गुरु नखोइना ngasi हायर सेकेंडरी मैट्रिक तगी क्लास 6 तगी 7 7 तगी 8 8 तगी 9 10 11 12 जौरबा असिगी लोइरगा मुनोइना मथंग मथंग अवांग थाक माइगी लंबीदा हाइबिगदबा अदुगुंबा अवांग थाकता चट्रबसु नकोइना ओजा गुरु सिंगना नकोइबु सेंबिरैबा नकोइबु ताकबिरैबा अदु सिंगदु मथंग पुनमक्ता आइदी कावैदबनी अदिगी मथक्ता नकोइगी पुंसीदा आइदी हाइरिबा ज्ञान गी लौसिंग पुनमक मैरा पिबिरैबा ओजा गुरुगी भक्ति भाव कनागुमना खल्ली मखोयसी अचो अचौबा आइदी थौदांग फम पाइखरगा ओजा गुरु काउथोकबा अंगांग मयामा उई अदुगुंबा सिंगदु लैता लाइरबदगी हौरकबा अंगांग सिंग कयामा आइदी फाइनेंस दी पुथोकबा ngamjadaba mama pa singdunadi semjaningba अदुगुंबा अंगांग सिंगदो अदु सिंगदुना याम थीना अइना आइदी उबा फंगी मखोय सिंग अजो मपुंसीदा मखोयगी आइदी अंगानबगी ओजा गुरुगी आइदी ओजा गुरुगी जामना ngang na chatpa aduna aina hainingbadi nakhoi gi punsida oja matamuna makta gyan akhoi gi larikti hairaga laisu haigiba mamangda akhoi onindita amadi akhoi gi renu balana nogi aidi mahi roi oiba tarabadi nakhoi gi aims nakhoi kari tawgani haiba adugi maduido matamuna makta khallaga noi chatkadabani adugi madudata nakhoi success hoigadauribani adegidi aina mathangda amatanga important oina thamjani akhoi leiriba aidi mahiroi singbu takpi tambiriba aidi nauna hogolagliba aidi akhoi oja madam singna ngasi akhoi di haji kari dauri lambe chakri akhoi thabak tagi loiba ai si kaino senior citizen da tarabne चाही हुंबु हाई बसी सीनियर सिटीजन अखोई थबक तकी पोता बाय बसी अखोई निंग लोम द तब तमना आईदी अखोई न वाखन सिदि खल्लियाबा ए आई रिटायर पासन नते ए थबक अते सु तौगिनी आई थौदांग म्याम लेरि हाई बसी ए तौगनी हाई बसी खल्लियाबा अदुबु चाही नि मतुंगिना नोंग नोंगगी आईदी एना तौनिंग ब थबक तो स्लो सुमोय थरपा आईदी निंग लोम द हंदरपा अदुना नोय द हाइजनिंग बदी angang singu sawat piriba haureiba igi cha sing haiba tare akhoi senior citizen oire nauna id hajik angang singna akhoi onindita khangde renubala khangde makoi na hajik angang singbu mathang da nakoi na muk angkam mathang da leiriba generation gi anauba angang singje angkam thawat piraga mangda ka maina train tawraga puni haiba je asi thajaba akhoi na thamni ngasi akhoi icha singgi mathakta akhoi na mu nakoi na akhoi bu sanman piduna kauriba simaina nakoi na mu makha thangba singda ananging da adu maina mathang generation je ukalaga akhoi gi fajarwa samaj ji amuke hena handakta HSC amaji metric ki ani sigi kullaga kunmari manga khasi matakta mathang da akhoi 50 double oyan si aiba se akhoi gi masi akhoi manglan je thamsi asi hairaga ate sangamu हानगी मतमगा हुजिकी angang singi larik tamba hujiki angang singdi larik tam makoina karigumba thawai jawragadi jamna phajana makoina hotna bagi khudong saba si leire aina haijaningi maramdi akoina larik tam ko matamda class 8 tagi
10 फाउबा स्कूल दा मणिपुरी मीडियम कमलेश्वरी हाई स्कूल दा तमजरखिबनी मतम अदुदा बीएससी ओजा जाउदना अखोय असुम अंक साइंस करमना पारकबा करमना थाखिबा अखोय खंगजाउदे ओनली था अमनी खतंग ओइरमनी अखोयगी सीनियर सेकेंडरी ऑक्सफोर्ड सीनियर सेकेंडरी स्कूल की ओजा नबनी बोंतरापुर की ओजाना था अहुम क्लास लौरंगनी अदुगी मखा ताबदा अखोय अंक साइंस ओजा जाउदना असुम तमलखिबनी अइगी इचे आर्ट्स ग्रेजुएट नि इचे ना असुम मांगना ngamba पोर्शन अंक की एल्जेब्रा अलाय अलाय बा पोर्शन खरा दुता अखोय सुम तौरगा एग्जाम से थारखिबनी अदुबो होजिकी मतमददी छात्र सिंगना अखोयना तमनिंगबा मोंग दाबदी ओजासु साथिना मारांग कायना लैबा क्लास कोचिंग सेंटर मारांग कायना लैबा अदुगी मथक्ता नेट इंटरनेट त्यादगी मखोय खुदोंग चाबा कया लौबा जारबा अदुना छात्र सिंगना जामना होना बकन बायबसी मखोयगी मरोयबा थौदांगनी मैट्रिक हायर सेकेंडरी फजना पास तौबा थाक अनि असिना मखोयगी लाइफ की मरोयबा माइकैदा पुगदबनी लमदिंगा अदुना आइना हाइजनिंगबदी अंगांगसिंगदा लाइरिक की कैरियर ममांगदसु ओजासिना हाइबी खरे लाइरिक लाइसु एकेडमिक साइड असितनसु मरोयदे बेबेगी पुसिदा मतिक चाबा मी अमा ओइबा तारबदी मसागी लमचत साजत थक्सी खासी नाइबा अहलसिंगबु इमा इपाबु लुना तौबा डिसिप्लिन नाइबा हाइबसे अखोयगी छात्र सिंगिसु जामना मरोयबा थौदांग अमनि हाइना इना लौई अदु ओइरबदता मखोयना समाज की लाकदो पुंसीदा समाज मैतै समाज की जुंगुरेन ओइबा ngamgani haina thajai aduna aina hojikan gi angang singda haijagadabadi nakoina madam SCS pastor bi madam ani nakoi gi mangdasu leire ko asi renu bela madam su khudam moina after marriage mahaki hotna zamanna SCS pass tawduna kari hagani mahaki hona zaman luhongba matung su mahangna maki hona zaman gi will power aduna ngasi SCS pass tawduna assistant commissioner oibagam base asisu nakhoi gi hona jabagi khudam amani langlaba khudam amani ehang haining badi ngasi madam ani angang oirabasu anindita damna phajana wahi kya phongdok pikhre ado madam ani sigi number se nakoina su lausil lagadi kari kari gum matang da nakoi gi guide aina su angang ani asi inaw haiba tare inaw ani sida su haijaning badi kari gum matamda angang singsina nakoi dagi kari gum guide pautak loading ba leiraga su matam chabada nagi tanja sangbada sum pibi ani ai sisu nagi mathakta gi asa thamni adre moi kai ni phone number su hajitang pibi ragadi hawalegi ba angang hojoji 12 pass tawi ba angang sing 10 pass kari kuma matang da makoina civil service ta chating ba leiragadi makoi na nakoi dagi pautak lo bakanda nakoi asangho tabda khajik pibi gani haida sisu ina sa thamni angang sing na aduga maroi ba pham amana matam mamada koina engineer doctor khajikta result fajarabadi engineer doctor adugi jukko hoji khara khenare hoji ki mangna mana pama stream da arts or basu commerce or basu science or basu mangna tamba line da marks wang na phangba score oi ba sida kwai dagi hena maru nya ina lauri karigumba ina science ro ga karigumba ina 3rd division pass to bagi mahuta ina arts lauraga top rank ta ina chatpanga magadi madugi kanaba jamna le aduna nangagi haina bas stream da mama ba basina su masa gi apamba karamba line da masana pamda ba line da thabi ba situ ina mama pa gi mafam da su mama pa basing mafam da su haijari masa gi akogi engineer doctor adu officer adu tak woi ba khatta na su marurate aduga aroi bada ehang na haining badi khwaidagi maroi badi nakoina matik chaba mi amama oira matungda somaj asigi maruina maitai somaj asigi afaba thabak thorong kaya sunoina saruk jaba chakhatpa purakpa asikhak su ehangna nakoini afamda sa tauri sidi ekoigi ngasigi chief guest madam Minu Singhabu marui ba hai khadang mayam da thaminaba singjai success hai se
मखलनी सुई अमना कैरियर की सक्सेस अमना ह्यूमन बीइंग अमा ओइबगी सक्सेस कैरियर की सक्सेस नी तमना तपना लाक्तोरी मी अदुमाइना ह्यूमन बीइंग अमा ओइ अफबा ह्यूमन बीइंग ओइबगी सक्सेस सिसु जुमगी एजुकेशन एनवायरनमेंट की एजुकेशन सोसाइटी की एजुकेशन असी पुनमक्तगी लाक्तोरी मी अफबा पोट्टा मतम खुदिंगक्ता अफबा पोट फॉलो तो नोइबु हाइजगे दवदी मतम खुदिंगक्ता समाज उरीबा अफब समाज में लेरबोइदी अफबसु लेनी फतबसु लेनी मतम खुदिंगक्ता अफबसे फॉलो तो अमसुंग फतबदगी मरुओइना नुपी मचासिंगी हुजिक मपान थोगा लाइक लाइसु तंबदा जाम थीना खुदोंग थीबा नंगी असी मतम खुदिंगक्ता नोइसे मितना सिंगना चटकदबनी अखोगी मोबाइल दसु इंटरनेट दसु मयामा टिप्स पीबनी कमाइना इसाबु ngathokani mama mapa oibising parents oibising nasu moida takpi tambigadabani mapan thodi kamaina leigani kari haina isabu ngathokani phataba elements tagi amasong afaba lambi da karam haina chatkani career mathangda career gi wa haijage career gi tamakta noina metric pass to rei se ahan ba step ni hujik ki education policy da metric se kaya matter tawdre higher secondary level dagi phangba marks adugai mathang onwards phangdori ba noina marks mayam adu mayam do jamna matter tawre aduna metric porikha da noina phangiba marks se noi nasagi kokthak ta thangat kanu success sai se akhang hai singna high success sai se kokthak ta thangat pinu success sai se imon da thammu imon da thammu aduna kokthak ta thangaluradi nangi mathang life da atei dugai hena ka bangam maroi aduna success se thamoi nungda thammu thamoi nungda thammaga hard work tawna chatkadabani hard work tawraboi di soidana maki nongmana train nongma success lakani abdul kalam na hai hard work na success puraktoi mi laibak na success puraktoi nate apj abdul kalam akhoi ki rashtrapati obiramba scientist mahang na haibirami hard work na success puraktoi mi laibak na success puraktoi nate mathangda success ki mathangda akhoi ai success ki maramda haibada jampak chawna haibajai aduga jampak chawna haibagi matamsu leitre mayam su wasale aduna mathangda haijege competition se kanaga tawdorimo student amana competition se kanaga tawdorimo competition tawdoi se isana isaga competition tawdorimo isana isaga competition ai suppose ai 89% phange mathangi exam da ai dugi mathak phangna bagi honaga bani aigi engon atopa angang dagi ai hena phangna bagi dumai khalloi da bani khandori se ai na togiba performance se asidagi hena toba ngamba asidagi hena toba ngambadi nangi career graph se mathang wang khattana chakani doi di nang se am successful careerist amang oigani mathang da ai haijege ai topic sing se jam samna haide bani mathang da haijege mind control mind se swami vivekananda hairami migi mind se sagon ga chapmane yana karigino aibadi sagon se thadoklo boidi nungsit te hena mamang da chien wangam mi ai sagon ai se aduna sagon se bengali da legam haina budu lekam phadre boidi sagon se sum chen hini adumaina migi mamon sisu control thamdrabadi ma se turning magai da chakani distract or that means distract oini migi mind se distract oidana bagi mind se jam control to we mathau tai maru oina noigi higher metric amasung higher secondary gi manungi period se asi se adolescent period ko adolescent period siga human being gi jamna changes lai physical changes mental changes emotional changes adu me amdo parents sing nasu moida takpi tambi dana si changes sing se natural changes ni asida ikai ningai noigi nungai taba karim ta leite ikai ningai leite nungai taba jaha leiba do akoi butau aduga gi asi changes me am si gi kamaina overcome tauni adu su moida takpi bahonai mathang da haijege competition lo raga adolescent period ki
matungda ai haijage mathangda ai di 32 years from higher secondary amasung high school level da thabak tawrakpanina ai mong gi angang se thengna jarei 11 12 ta do akhoi su school da adu singdo solve tawnabagi jam hona jarei asi time sida angang sing sigi emotion se khangnabagi mama mapa oibisingna jamna honagadabani karigino aidi asi period sini angang ama spoil oibagi matamse angang ama spoil oiba aise 11 12 9 10 11 12 asi matam sige spoil oihradi angang se halakpada jamwani afaba main track ta porak jamwani aduna asi matam siga mama papa oibising guardian sing jam section mi gadabani moida mainstream da thamnabagi continuous honagadabani continuously honagadabani mathang de ina haijage angang sing bu noi inspirational wari sing se jampao inspirational wari sing se jampara di noi su thamoi da thogat papokani aina mamangai da angang oiringai da lairigam ka magazine nam khakta haifet tan pagi bada nupi macha ama khak mapan gini england ron gi oramba jai ma se mathematics jampam jaba moi imung sinane anga nupi macha se lairik pa ba bi daba ma se kari tawi nungdang da huran da kangkha makha da changaga mathematics se tawriba mathematics se tawbani na ma se result pori exam thaba matam da mathematics se jam outstanding result tawre adugai ta mi me amna masak khangi ma se jam aphaba mathematician ne na adugai mathang da akoina khwaidai pamjaba hindi cinema bollywood ki actor shahrukh khan na hai nang se karamaina magi podcast mai jengba matamda mangon da hangi nang se karamaina adugjam success phangino kaigina idi ma se okhajam chahi jam thala bani ma se sum star oina sum leiba aduga mana hai comfort zone dagi mapan thoraga comfort zone dagi idea ina nungai ba tum maga nungai ba isei tara nungai ba jaha comfort zone ina nungai ba pamjaba poching se tokthoga pamjada ba poching se jemun lairik pa ba lai pa ba kana paningi kanam paningde ai mi ama oina be tamakta pa dori mi anu comfort zone dagi mapan thulaga waraga aduga tani nang matik chaba mi ama oidoi se duna comfort zone se thadoklaga nangi discomfort oiba nangi thabak to adu to discomfort means afaba lambi da hairi mi hataba lambi da hai nate discomfort oiba jeman mai Bollywood की एक्टर नी ना मा जिम चट पे मथाउ टाइ मा एबा ए जिम से सुक्चा चनिंग दे डेली रूटीन दा मा जिम चट्टोय से मा चटनिंग दे चट्ट बजा दे स्टार अमा ओरेडी ए जिम चट्ट बजा दे डाइट से ए अफा बा हाव हाव चानिंग गुलाब जामुन चानिंग सिंगरा चानिंग अदु चानिंग ए चा बजा दे कई नो ए फिजिकल बॉडी से मेंटेन तो बई मथाउ टाइ ना बजा दे अदुमाइना नोहोय सु करी तौरगा फानी असि नोइना मतम खुदिंग मंगता खनगदबनी माइंड से फोकस थमगदबनी मतम खुदिंग होता पेरेंट्स का कंसल्ट तौगदबनी अलोइबदा एपीजे अब्दुल कलाम की वहाई अमा हायरगा दुगी सॉरी एपीजे अब्दुल कलाम की वहाई दे कोना हायरगे अपुनबा मेते लेमा थौमी लुपकी फमपुबिरिबा मयामबुसु जम थागचरी ngasi program sigi tamakta asigumba matik magun leiba program gi tamakta tungda susugumba program mayama valuable programs mayama akoi attend tawbagi asha tawjari mathangda angang singda haijage mind da always focus thamgadabani distract oiroidabani hujikki matamda villain se maru oina mobile se villain ni अखोई तमकता सिगे अफबा पोचु जम जाउरी फतबा पोचु जम जाउरी थांग अमा चाखुम द थमिसे चाखुम द थांगम थमिसे अखोई हिंजांग नापी सोय रगा चाक हिंजांग थोंगी अफबा थबगनी थांग सिने मीबु थिल्लदि मी सिदोरी मी फतबा थबगनी दुना अखोई सीजन अदोइ से हिंजांग नापी सोयबा पोचै सेमबदा सीजन अदोरी मी दोइदि अखोई अफबा हिंजांग चाक इसिंग थोंगनी पुक थनगनी मी अमा ओइनी अदुगा मीबु थिल्लुरदि कै तौनी ऐसे क्रिमिनल तारनी नत्रा aduna afaba mawongda mobile sisu fataba tokhoga afaba da season nagadabani fataba na thanna leire bi mathata afaba sum yam lei infinite pots jawri sida afaba punamak lauraga noi afaba lambi da chatna bagi hono adugi life da focus thamu
एम्बिशन कौथोकनु मतम खुदिंगमक्ता अदुगगी कंफर्ट जोन थादोगा नोइगी लारिक लाइसु तमगदबा अवाब थबक्तो ऐसी तौदबा जादे अयुक ngannा होगतबा जादे लारिक पादबा जादे असिगुंबा नसागी रूटीन नसाना सेमो देश में चलाइबई तमक्ता प्लानिंग सेमनरिमी देश में चलाइबदा जेमन अखोय इंडिया से चलाइनबई तमक्ता गवर्नमेंट ना प्लानिंग सेमनरी 5 years plan का हैनरिदो अदुमाइना स्टूडेंट्स अमना माय लाइफ ता सक्सेस फंगनबई तमक्ता मासु प्लानिंग तो बताइ हुजिक नौना होगलेइमी होगलकपा मतमनी हायर सेकेंडरी पास तो बखंगदे मैट्रिक पास तो बखंगदे अंगांग सिंगसे हुजिक होगलकपा मतम सिगा नोय लाइफ की प्लानिंग सेमौरो दुगगी माइंड दा एम अमा थम्मो एम सिदा नोय खंगदबनी ए मैन विदाउट ए मैन a boat without a rudder is there aim jawda baga chapma nei hai se wahai do mi mayam punamak su khangam ngani si se a man aim gi maramda phajaba wahai ama leibani boat ki ai huji sentence se hai pher keno tawre ha aimless boat without a rudder. Aimless man is like a man without aim is like a boat without a rudder. Masi hi se matung kudi mang ta ka ngone aduna nasagi aim ma thamo adui matung in thabak su aloi bada APJ Abdul Kalam gi wahai amana loisal jarage if you want to shine like a sun then first burn like a sun. Thank you. I think a city, a city numit a city, imagi numit choy banina, I want the jam, not tamoy the jam, I di ting lava, no I don't lack the I di mitagi pi tarakuna tam tokare. I don't want any hijacking body, but I didn't hide me, Mamaga, Mapaga, Nakaramina, Mama, Anina, Matama, Singly. I see the ain't hijacking Bakarale. Macha masi emada mamagi chauraba thodang malay ngasidi angang ama mama da dikki de mapa da dikki adu oiragadi mama oibi khoina angang asibu karam haina loina gani makhoi bu karam haina makhoi gi chaurama jokpada karam ba mawongda makhoi se khoina loina gani haibasidi mama oibi gi chauraba thodang ngasi mang na le pribi anga ngai chu anga hai lage ko ichang bang tani SCS pass to na lakliba ngasi di madam ani busu makoi ase aina khajabada mama amasung mapa ani makki chawraba thodang adubu mama oi bisina khitang section na hona ragadi angang singse ai khutagi nanthoroi dara khalli matam pumada akoina hojikti angang singse jamna sentiment lo अखोने सुमे ने अंगांग सिंचे ओजामना करिगुमता हाइरुरसु ममिते मपिताय करिगिनो हाइबदी मखोइना जी गसाय खोइना हौरकपगा अनि सिगी खेनबसिना अंगांग सिंगे जामना सेंटिमेंट होय अदु ओइरगदी अंगांग सिंगे से खोइना कमा हाइना लोइना गनी आइना खंजबददी आइना दुम आइगी एक्सपीरियंस तेगनी अंगांग दी मतम पुंबदा मरुप अमगुमना लोइना गनी आइदी मतम पुंबदा आइगी इचा सिंदा हाइ ना खोइगी बेस्ट फ्रेंड कनानो best friend kanano harak pada mamani ai gadamni kaino angang si chaura aga moine wan lot ibase karigino angang di matam pumada ngangba chaina khuba na kaisu angang do mi hoidi angang duma sema ta bada ara maina ma ka ai loina ni ai base akoi mama gi di jaram na chaura ba thuda kasi akoina angang du gi aphagata puna lotion na thamlagadi madu akoina hai angang na pharagadi mapagini phataragadi mamagini tashengbadi mamagini haibase aina su khara jani mama oibi singse thamoi khara nauri aduna machagi amor pasingse losan na bakan na hone aina khanjabada masi losan labadi angang adugi tungi punsida awaba kaya ma thengna rakani aduna angang di mama na phana phurasu mama di kidabani mapa na wama haibada mapa di akiba madum leibani aduna matam pumada ina angang singse ngangi sai adubu akhoi mama oi bisingadi makoi sibu marup amagumna loina bi aina asi ai gi dum aina phamjarakpa khara noida share tawbagi wani aduga
अखोगी ngasi loop asida mayamna tengbang bidakwa mayam khudimak pusu aina hanna thagachari loop asigi ngasi felicitation program asigi hayubada yabirakwa mayam haidi ichilina mayam loop ki maruk mapang mayamna masida thawai hakchang jauna jause matam pumuda masigi waisanu akoi punak amata oina loop asi chaphana ba honasi tungi punsida aduga ngasidi mamagi numit nina aina last awam tang hainingi ngasigi numit asida aina aigi ichasing lakiba ichasing khudingmakpu makhoigi tungi punsida hena yaifaba oisanu haiba wahai asi thamlaga ai matang asida loisinjarage